Janims security water ki nathok tuna chen kiba law na thingkraba lalholu Maoist Communist Party ki luchingba sapam sakang laipal akan protection thawrang ka loinana Imphal da purakre. Yumda yokpa sa sing mioi bana laibam mafam singdagi thapna thambiu Japanese encephalitis teki mipainingai oigi haina veterinary director Dr. S. Saubana haidi. Lamdam asigi mioi singda laiba hai singbagi wakalon sing mafam sana sizinadabagi mami chauna tai haina MU gi administrator journal sing na haidi. Amasung state asida matam gatunaba sports policy ama thamdabana lamdam asigi sanari singda khudong chadaba mayok na hale haina speaker Y Kemsa na haidi. Mayambu khurumzari adom na yengpiriba si Impact News ni ay momoka salamna hauzi pungza si fawagi maruiba pausing miyam tapizuri. Manipur laingak na wanted lauthokraba law na thingkraba lalholu Maoist Communist Party ki luchingba sapam chakang laipal tha sigi tarukta India Nepal gi lonaba mafamdagi Delhi gi special cell team amana faraba tungda ngasi Imphal da purakre mahakpu numit taruk ni transit remand lautharaba matung ngasi akanba checksin thawrang ka loinana Manipur police ki kangbu amana purakhibani ningsingba yabadi sapam chakang laipal Laibak kai kadaba wangangi haibagi maralda haukiba kumsa lishing ani nipan ki me tareta Manipur Press Club ta thauram ama yauraba matungda Manipur Police na phakibani loinana mahaki mathakta National Security Act NSA panduna Janims ki security ward ta thamkibani adubu security ward ta ki nanthok chen kibadagi police na wanted lauthok tuna fananaba tanariba miweni nakalamaromda KCP People War Group ki finance secretary Thawai Lakpa Alias Thoishu tha sigi tarukta India Nepal gi lonaba mafamdagi Delhi gi special cell team na pharaba tungda ngasi Imphal da purakre Thawai Lakpa su numit tarukni transit remand lautharaba matung ngasi akanba checksin thawrang ka loinana Manipur police ki kangbu amana purakhibani. Nakalamaromda Kanglaipa Communist Party People War Group ki chairman Sapamcha Kanglaipal Mitei alias Singlen alias Sharad Party asigi self-style finance secretary Wahengbam Thoi Luwang alias Zone alias Thawai Lakpa amadi loop asigi active member Kangabam Rosan haiba mioi ahum asingasi Babu Parada laiba Imphal Police Station da paumi shingi mamangda puthokre Tempting ngasangba DIG range 1 na paumi shingda phongdorakpada thajaba yaba pau amagi matung inna band organization Kanglaipa Communist Party People War Group ki chairman Sapamcha Kanglaipal Mitei alias Singlen alias Sarad Party asigi self-style finance secretary Wahengbam Thoi Luwang alias Zone alias Thawai Lakpa amadi loop asigi active member khara Bihar gi Patna da lotuna leire haiba pau ama phangbadagi Manipur Police ki akhanaba team ama Bihar gi damak Imphal thadoki Manipur Police amadi Patna Police ki joint team amana mioi ahum asi August 9 gi numidang da phafani sapam Kanglaipal Mitei asi wanted proclaim offender ni mahak asi Porompata laiba Janims Hospital gi security ward Sajiwa Jail Authority ke meeting makada medical treatment chathanaba thamlingaida kumza lishing ani supna nipan gi December kungan nipan amadi kunga mapan gi lonaba ahingda nanthok chen kibani haina phongdoki nakalamaromda Imphal West Police team amana Myanmar dagi state asita changsilakna ba hotnaramba Rohingya taru Imphal airport ta phapa ngamle haina DIG na phongdoki faraba mioi sing asidagi Aadhaar yauna sasinaba document Yangunda laiva bank amagi ATM card yauramba thengnare mioi sing asi Delhi amadi atopa laibakta laiva madrasa singda train tauba mioi sing ni haiba khangbangamle mioi sing asi wahong pahong tauba matamda state asida laiva agent kharana Aadhaar yauna document sing arrange taubani haibasu khangle mioi taruki mathakta case ama register tauduna wahong pahong tauri haina DIG asina phungdoki Sapam Kanglaipal, who escaped from the prison on the intervening night of the 8th and 9th of 2008. He escaped from Sajiwa jail, who was kept in the Sajiwa's jail's authority. He was kept in the security ward for treatment.
and he escaped. Subsequently, another case also was filed for his escape, and accordingly, he was declared a proclaimed offender. Now, today, we have brought him to Manipur by the team of the Manipur police team. On close examination, they just had three of them had Aadhaar cards. And that Aadhaar card, I Manipur ki address oin oiba. Uduga Maidilon ngamba hidab. Uduga Hyderabad ki humne hairaga Hindi shu hidab. Kramaina ishi I Manipur airport through the Kramaina la kadai chakadabano hai. It's a concern for us that such illegal migrants I airport route I Chiripam I Mauke ki through the transit or kadai chakadabano. Why they are entering Haibishi? We are actively seriously investigation chathari. Ningom Lerag NPP Development Committee na sinduna mosquito net insecticide treatment program among asi kay Samthong Kendra ki oina pangthokre pisumthong Ningom Bam Lerag community hall da pangthokiba thoram aduka mari leinana Health Minister Algente Kumar na state asiki oina Japanese encephalitis amadi dengue yauna kangna sandokpa leina singdaki ngakthoknaba darka leiba checksin thorang ki sizinanaba chemical matik chana leiri Hairokta fogging ga mari lainana thokiba thodok adugi matangda Health Minister na nungaitaba phongdorakli Minister na haikibada state asida JE ki case na maram oiraga miyam na ka hena mipaiba pokpiganu Health Department ki mityeng makada District Quick Response Team semduna JE ki Jingnaba case lakpa mafam da changsinduna yengsili mafam kayada fogging tauba loinana kankhal sing chemical treatment gi thabak paikhatli Housing Department ta chemical marangkaina leire Minister Mahak Masada Natraga Principal Secretary Health Director Amadi State Medical Officer da Ayiba Cherol ama pibiraktuna darka laiba chemical lobiu haiki loinana Chief Minister gi meeting makada Health Department amadi Veterinary Department na tung koina paikhat payaba thabak thoram paikhatnaba khanaragani hainasu Minister na phongdoki Sigi Japanese encephalitis, adi dengue, adi kangli sandokpa makli laina singsi masingsi season ni Manipur da sina ahan bani habinate atobi state like Bihar gumba Assam gumba dadi mi machine yamna siba yawre Manipur di adno baki alarming obidi leite but suspected case ti nahan ki tang manga phawgi manga tro homong da khuda pirik bi reported de around 960 cases ko suspected case ne lei positive oire haibadana 90 kya no bu leiba laigi da bung mari budi yawre hoji usbo di aduna ta ba to makli di leitre da high singsi me control to through Honorable Chief Minister, Maru Veterinary Department, Health Sector, Maru in Anise, tied up Toraga, do's and don'ts, Togodaba, Torodaba, the Luna, how you immediately in a command to get again, and the long run the Logadam Makalgi, Pyramid is no and have it of Tonabahana, Kana Madugi, exercise and Tanto Jarian. Japanese encephalitis, adi dengue, adi Rural Backward Poultry Farming Scheme gi Makada Bisnupur Jilla Parishad ki oina beneficiary marfudara nithoida State Veterinary Department na yenau macha sing khusinakre state asida yumda yokpa ok yauna sa sing dagi kangna sandokpa laina Japanese encephalitis JE dagi Mipainingai oide haina veterinary ki director Dr. S. Sauban Hairi Bisnupur District Veterinary Hospital da veterinary director Dr. S. Sauba Bisnupur Jilla Parishad ki upa adyaksha Ningthauzam Dinesh yauna pangthokiba achamba thauram amada Bisnupur Jilla Parishad ki manung channa leiba Jilla Parishad taramathoi dagi khangatlaba beneficiary marfudara nithoida rainbow roster ki yenau kunhumdoi khusinaki Thoramaduga Mari Lainana Director Dr. S. Saubana Haikibada Housing State Asida Yumda Yokpa Sa Singda Kangna Chikluraba Matungda Mioibada Amuk Chikpadagi Sandorakpa JE Laina ki case Tengnarakpa Amadi Mioi Kara Sibeki Wafam Lakpa Asida Mipaiba Faunari JE na maram oiraga yumda yokpa sa sing paktakna na hatpa amadi yonbagi thabak paikhatpagi tangai fadaba state asida laktri adubu aikoina yumda yokpa sa sing mioibana leiba mafam singdagi yariba makai thapna thambiu sa singi leifam sing luna na thambiu loinana darka leirabadi sa sing kangna chikhandanaba thaurang paikhatpiu hojik fawbagi oina leibak asigi oina JE ngakthoknanaba sa singda thananaba hidak leitri cheksinba amadi leina asigi matangda awareness pangthokpana leina asi laksinba ngamgani veterinary department amadi district health veterinary officials singna yumda yokpa sa singi igi sample loba lakpa matamda miyamna mateng pangbiu haina appeal tawki
ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯅ ꯕ꯭ꯂꯗ ꯂꯧꯕ ꯁꯤꯔꯣ ꯃꯣꯅꯤꯇꯔꯤꯡꯒꯤ ꯂꯥꯛꯆꯕꯁꯤꯗ ꯑꯣꯛ ꯂꯣꯏꯕꯤꯔꯤꯕ ꯂꯧꯃꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯗ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯌꯨ ꯑꯩꯒꯤ ꯑꯣꯛꯇꯨ ꯕ꯭ꯂꯗꯇꯨ ꯂꯧꯔꯒ ꯖꯦꯏ ꯌꯥꯎꯏ ꯌꯥꯎꯗꯦ ꯍꯥꯏꯕꯁꯤ ꯈꯪꯉꯒꯗꯤ ꯌꯥꯝ ꯐꯩ ꯃꯔꯝꯗꯤ ꯂꯩꯔꯤꯕ ꯑꯩꯒꯤ ꯑꯣꯛꯇꯨꯗ ꯑꯣꯛꯇꯨ ꯆꯤꯛꯎꯔꯒ ꯀꯥꯡꯗꯨꯅ ꯑꯅꯛꯄꯗ ꯄꯥꯏꯔꯛꯄ ꯌꯥꯕꯁꯤ ꯑꯩꯁꯨ ꯑꯗꯨꯝ ꯁꯤꯔꯣ ꯃꯣꯅꯤꯇꯔꯤꯡꯒꯤ ꯕ꯭ꯂꯗ ꯂꯧꯕ ꯈꯣꯠꯄ ꯂꯥꯛꯄꯁꯤꯗ ꯃꯌꯥꯝꯁꯨ ꯀꯣꯑꯣꯄꯔꯦꯠ ꯇꯧꯕꯤꯌꯨ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟ ꯍꯦꯕꯤꯇꯦꯠꯇꯒꯤ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯈꯤꯇꯪ ꯂꯨ ꯅꯥꯟꯅ ꯀꯥꯡ ꯂꯩꯇꯅꯅꯕꯒꯤ ꯈꯤꯇꯪ ꯐꯖꯅ ꯍꯥꯏꯖꯤꯅꯤꯀꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯆꯥꯏꯊꯣꯛꯄ ꯌꯥꯕ ꯗꯤꯁꯏꯟꯐꯦꯛꯇꯦꯟ ꯀꯥꯞꯊꯣꯛꯄꯤꯕ ꯌꯥꯕ ꯑꯗꯩ ꯏꯚꯟ ꯏꯐ ꯄꯣꯖꯤꯕꯜ ꯑꯣꯏꯔꯒꯗꯤ ꯀꯥꯡꯈꯜ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯀꯥꯡꯈꯜ ꯅꯠꯇꯕ ꯑꯩꯈꯣꯏ ꯍꯄꯥ ꯀꯥꯏꯅ ꯇꯧꯔꯤꯕ ꯃꯣꯏꯗ ꯀꯥꯡ ꯆꯤꯛꯇꯅꯕꯒꯤ ꯀꯤꯌꯥꯔ ꯈꯔ ꯂꯧꯕꯤꯕ ꯌꯥꯏ ꯏꯚꯟ ꯃꯅꯝ ꯃꯍꯥ ꯅꯝꯗꯅꯕ ꯑꯩꯈꯣꯏ ꯀꯦꯃꯤꯀꯦꯜ ꯀꯔꯤ ꯀꯔꯤ ꯊꯣꯛꯏ ꯃꯆꯤꯟꯖꯥꯛꯇ ꯀꯩꯒꯨꯝꯕ ꯍꯥꯞꯈ꯭ꯔꯒ ꯃꯅꯝ ꯐꯥꯎꯕ ꯅꯝꯗꯕ ꯌꯥꯕꯒꯤ ꯀꯩꯗꯧꯕꯒꯤ ꯃꯌꯥꯝ ꯊꯣꯛꯂꯛꯏ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯕꯛ ꯄꯤꯖꯕꯇ ꯅꯠꯇꯅ ꯃꯤꯑꯣꯏꯕ ꯀꯌꯥꯕꯨ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯂꯪꯊꯕꯥꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯂꯣꯀꯦꯜ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯡꯗ ꯃꯤꯅꯤꯁꯇꯔ ꯀꯔꯥꯝ ꯁ꯭ꯌꯥꯝꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯇꯦꯡꯕꯥꯡ ꯄꯤꯈ꯭ꯔꯦ ꯇꯦꯡꯕꯥꯡ ꯑꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤ ꯑꯁꯤꯒꯤ MLAꯁꯨ ꯑꯣꯏꯔꯤꯕ ꯀꯦꯐ ꯑꯦꯟ PD ꯃꯤꯅꯤꯁꯇꯔ ꯀꯔꯥꯝ ꯁ꯭ꯌꯥꯝꯒꯤ 60ꯔꯛ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯇꯥꯔꯠꯑꯞ ꯁ꯭ꯀꯤꯝꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗ꯭ꯔꯤꯕ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤ ꯑꯁꯤꯒꯤ ꯂꯣꯀꯦꯜ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯡꯗ ꯈꯨꯗꯣꯜ ꯇꯝꯈꯤꯕꯅꯤ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕ ꯅꯍꯥꯔꯣꯜꯁꯤꯡ ꯃꯁꯛ ꯈꯪꯕꯤꯕꯅ ꯇꯨꯡ ꯂꯝꯆꯠꯇ ꯆꯥꯎꯅ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯑꯁꯤ ꯄꯤꯕꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯇꯦꯡꯕꯥꯡ ꯐꯪꯂꯕꯁꯤꯡꯒꯤ ꯃꯔꯛꯇ ꯗꯤꯐꯔꯦꯟꯠꯂꯤ ꯑꯦꯕꯜ ꯑꯣꯏꯔꯕꯁꯨ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯐꯤꯁꯥꯀꯣꯜ ꯁꯥꯗꯨꯅ ꯑꯃꯗꯤ ꯐꯔꯅꯤꯆꯔꯒꯤ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯅꯕ ꯍꯣꯠꯅꯔꯤꯕ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯅꯤꯒꯤ ꯊꯧꯅꯥ ꯎꯕꯗ ꯆꯥꯎꯊꯣꯛꯆꯩ ꯍꯥꯏꯈꯤ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯈꯤꯕ ꯆꯍꯤ 2.5 ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯦꯚꯂꯞꯃꯦꯟꯠ ꯐꯟꯒꯤ ꯁꯦꯟꯐꯝꯗꯒꯤ ꯁꯥꯈꯤꯕ ꯄꯨꯟꯅ ꯌꯨꯝ 50ꯔꯣꯝꯒꯤ ꯐꯤꯕꯝꯁꯨ ꯌꯦꯡꯁꯤꯟꯈꯤ ꯆꯍꯤ ꯑꯃꯗ ꯌꯨꯝ 10 ꯁꯥꯕ ꯍꯥꯏꯕ ꯂꯩꯉꯥꯛꯀꯤ ꯐꯤꯔꯦꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯔꯤ ꯂꯦꯝꯍꯧꯔꯤꯕ ꯆꯍꯤ 2.5 ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯐꯤꯔꯦꯞ ꯃꯄꯨꯡ ꯐꯥꯍꯟꯅꯕ ꯃꯈꯥ ꯇꯥꯅ ꯍꯣꯠꯅꯈꯤꯒꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ ꯃꯁꯥ ꯃꯊꯟꯇ ꯍꯤꯡꯖꯕꯐꯥꯎꯗ ꯋꯥꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯁꯣꯁꯥꯏꯇꯤꯁꯤꯗ ꯂꯩꯕ ꯎꯏ ꯑꯗꯨꯕꯨ ꯗꯤꯐꯔꯦꯟꯠꯂꯤ ꯑꯦꯕꯜ ꯑꯣꯏꯔꯕ ꯗꯤꯁꯑꯦꯕꯜ ꯑꯣꯏꯔꯕ ꯃꯤꯁꯤꯡꯅ ꯑꯉꯥꯡ ꯅꯨꯕꯤ ꯃꯆꯥꯃꯛ ꯅꯠꯇꯕꯗ ꯊꯥꯛꯄ ꯁꯨꯖ ꯅꯣꯝꯖꯔꯒ ꯑꯗꯒꯤ ꯄꯩꯁా ꯇꯥꯜꯂꯤꯕ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯁꯃꯥꯖꯁꯤꯅ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯨꯒ ꯑꯦꯂꯦꯛꯇꯦꯗ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕꯁꯤꯡꯁꯤꯅ ꯊꯤꯔꯒ ꯁꯨꯝꯕꯁꯤꯡꯁꯦ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯔꯥꯟꯇꯤ ꯇꯧꯕꯒꯤ ꯃꯍꯥꯎ ꯍꯦꯟꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯒꯅꯤ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯅ ꯍꯟꯗꯛꯇ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯊꯣꯛꯈꯤꯕ Clinical Establishment Act 2019 ꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ All Manipur Physiotherapists Association ꯑꯝꯄꯥꯅ ꯁꯤꯟꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯀꯩꯁꯥꯝꯄꯥꯠ ꯂꯩꯃꯖꯝ ꯂꯩꯀꯥꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯕꯤꯜ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯏꯕ ꯄ꯭ꯂꯦ ꯀꯥꯔꯗ ꯀꯌꯥ ꯁꯤꯖꯤꯟꯅꯈꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯗꯨꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯛꯇꯔ ꯂꯩꯁꯥꯡꯊꯦꯝ ꯔꯣꯃꯦꯟ ꯀꯨꯃꯥꯔꯅ ꯍꯥꯏ ꯀꯔꯤꯒꯨꯝꯕ Clinical Establishment Act 2019 ꯍꯥꯏꯔꯤꯕ ꯕꯤꯜ ꯑꯁꯤꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯥꯁ ꯇꯧꯕ ꯇꯥꯔꯒꯗꯤ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤꯒꯤ ꯂꯝꯗ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯒꯅꯤ ꯃꯔꯨꯑꯣꯏꯅ ꯕꯤꯜ ꯑꯁꯤꯅ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤꯁꯤꯡꯅ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯕ ꯑꯗꯨ ꯌꯥꯍꯟꯗꯕꯒꯤ ꯈꯣꯡꯊꯥꯡ ꯐꯥꯎꯕ ꯌꯥꯎꯔꯛꯄꯅ ꯇꯉꯥꯏꯐꯗꯅ ꯕꯤꯜ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ Parliament section da akoigi Minister of Family Health and Family Welfare na puthokhiba akoigi Clinical Establishment Act 2019 asibu asida yauriba physiotherapy gi norm asibu akoi yaning daba oina ngasigi silent protest akoi phamjabani aduga akoi na pamjabadi ngasi all India gi oina Central Council ama Physiotherapy Council ama laibuju pamjai aduga as well as akoi Manipur state ki oina su akoigi Manipur Physiotherapy Council ama akoi laiba pamjai Shanghai Express amadi ISTV network na sinduna pangthokpa youth conclave exploring a better future for mankind ki ahanba tangkak ngasi Shanghai Continental da pangthokre youth conclave adu hodokpagi thoramda MU ki administrator General Singna phongdokhibada mahakna chahi 35 rom Manipur da leirakpa asida lamdam asigi miyam da leiriba haishingba sing fazana khangba ngami adubu mafam sana sizinabagi mami ta Sizinadaba ki mami tai haiki youth conclave asigi technical session ki saruk oina RIMS ki director Professor A Santana post graduation in medical education haiba hiramda akupa warol thamki
MIMS ki Professor CS Ibohalna Employability and Skill Development for Youth in New World Order haiba hiramda loinana Director Social Welfare NG Utamna Youth and Positive Change haiba hiramda resource person oina akupa warol sing thamki. We need to skill ourselves and we have to manage our resources well. When you look at the resources of people in Manipur, I have been seeing it for almost 30-35 years. I have been playing games, mixing with athletes, mixing with students, professors, and I have seen we have the best resource. In Manipur, I found population is healthy, but I found we were not managing it well. We need to skill ourselves. People's Revolutionary Front of Manipur na democracy ke maikhum upai India ki humpudara humdoi shuba Independence Day thauram Kanglaipak ta pangthokpada mapung phana athingba thambaga loinana lakliba August 15 da pung 8 ki total shutdown tauragani haina lauthorakli lona thingkraba lalholup asina thadorakpa cherol amada Kanglaipak ki puwari amadi haurakfamga mari leinadaba Indiana malem ki chatna kanglon amadi Yana warol kayagi wangmada nampu tauduna lamdam asibu loksanki democracy ki marumda racism amadi fascism ki thabak chathariba India ki Independence Day thauram asi miyamna saru yabiganu haina cherol asinamakha tarakli har fangdaba amadi mamal tangbana leiba ngamdaba ki awaba mayok nariba Kodom Pokpi Toijam Laikai gi Laumi Singda Congress ki Thomi Dr. S. Manauton na har yenthokre Khongthang asina ising fangdabagi awabagi mathakta har leitabana maram oiraga pothok puthokpa ngamlaroi dara haibagi mipaiba leiramba Nauria Pakhang lakpa Assembly Constituency ge manung chanba Khul Singgi Laumi Singgi awaba khara makhai di kokpa ngamlagani haina laikai asidagi Toijam Kantana nungaiba phongdorakli ngasi Kodom Pokpi Toijam Community Hall da pangthokpa thauram aduda Laumi Toijam Kantana Kumsi chahi ki oina nong chubagi chang watpana laumi singda chauna chaitheng mayok nari lawfam sing ising watpana maram oiraga laumi singna sel oina lupa lishing amamam khaina duna lawfam kannanaba hotnaki sel leitabagi awaba marak asida hargi awatpa lakpana maram oiraga pothok hantharagadra khalamba adu ngasigi koklagani haina mahakna phongdoki Kainaraga, sing dana kotana hujik loksing pale, loksing panare. Adu hari awaba amuk lerak padagi. Aku gi ozamanau to social worker manau to na. Har si pubirak ngasi mak har gi darkala iba. Exact time sida yo birak tana aku lobuk singda har saiba lomi singna. Phangjagaduri base sidai hena nuai ba leitre na phongduk chari. Imphal West District ki Thangmaiban Thingen Maruda non-local ama nongmaina kapam badagi rimsta laikat nakre Sokpadagi rimsta laikat nariba non-local adu Orisha gi Jaipur district tagi hauzik na Kangjabida laiba Jagabondu Malik chahi kungamapani Impact News na phangba pauda thaudok asi numidang pung 8 makhai taba matamda thokibani Jagabondu na mahaki makhura amaga walking chatlingaida activa tongduna lakpa masak khangdaba mioi anina kaplambani soklaba Jagabondu gi pukchepta nongmai maru ama palaga thabakta phaudokhibani hairi Thamoi gi laina amana ka hena mabuk kangkhalakpadagi Rims Hospital da laikat naduna lairiba singjamai thongam laikai dagi TS Navy da Kanglaifak Fund Rising Organization na sel gi mateng pangkhre machagi chahi kungan nithoi khaktama ngairiba Navy gi apokpi Nandini na phongdorakpada Navy na chahi mapan tara surakpa adwai dagi masa nungaite haina kayarak hairabasu mapuroiba laikidaba amadi imungi laitalaira menna ba hotnabada matam gi henjang yonbana ana layengba ngamkhide Machagi mabuka hena kangkhalakpadagi haukiba sagolsen numita Rims Hospital da pukhalaki imung manungi sel gi awaba fibam ubadagi Rims ki doctor singna sinbiduna CMIST gi makhada ngasidagi hidak langthak kharadi phangba haure haina phongdoraki
Nakalamaromda KFRO gi General Secretary N Johnson na Manava Kunai amagi Wakalonja organization asigi Thaumi Singna angamba sel puthok laduna awa ana taraba sing mateng pangduna lakli makata na su angamba mateng pangkigani haiki loinana sel leitabana maram oiraga lairik tamhanba ngamdraba masagi chahi taraga manga khaktamak ngairiba Navy ki manau nupabusu organization asina sinduna makata na mahei tamhanna ba hotnaragani haina mahakna phongdokhi Thongnawjam Nebigidamda Karigum Karadang Koina Mating Pangba Lakjabani, Selgi Mating on a Pangjabani, Masi Kari Wakalon de Pangjaban Harkanda, Koina Mamang Fungo Kibalata Lyra, Lyra Singasi, individual Oina, Koina Karigumba, Kaji Kaina Javasina, Mayamgi Loina Mangning Batungan Bangam Dravasu Karakara Mating Pangbaya Havasi, Tung the Hokliba, Naharol Singamadi, Gamen Gesata Jo Koina Masi. Lesson nama tambibani masi akoina kathokpa mayam gidam ta tawbasi akogi miyoibagi chanabini dharmani habase akoina masi thamjabani Imphal West District ki Singjamai Thongam Laikaida Laiba Heart ki anaba amana maram oiraga phamungdagi hawat kangkhatpa ngamdraba Thongnaujam Navy dang Helping Hand Kanglai Park na angamba mateng pangkhre Helping Hand Kanglai Park na phongdorakpagi matung ina TS Navy ki pau asi social media ki sharuk ama oiriba Facebook ki khutangda thagalakpa dagi Helping Hand Kanglai Park ki maike dagi angamba mateng asi pangbani loinana lamdam asida lairiba civil organization amadi miyamna su mateng pangbiu haina appeal tawrakli Matang sois the break am lawjage break ki matung da drug rehabilitation center singda chatnagadaba guideline athuba matamda mari leinaba singna sembiduna chatna hanbiu haina drug rehabilitation center union Manipur private drumpi na mari leinaba singi pukning singsilakpa ki paw amadi Manipur amasong malim ki tongan tongan be i paw sing puduna lakjage impact news pu meeting taduna lebiu mayambo amuka na taram okshari bulletin asigi makha taba paw miyam da pizari Manipur da lairiba drug rehabilitation center singda chatnagadaba guideline athuba matamda mari leinaba singna sembiduna chatna hanbiu haina private rehabilitation center kungam mari ki apunba loop oiriba drug rehabilitation center union Manipur private drumpi na mari leinaba singi pukning chingsilakli ngasi Manipur Press Club ta Paumi Shinga unabada loop asigi Secretary General Bikram Laishram na phongdorakpada Ministry of Social Justice and Empowerment na piba guideline da yumfam oiba chatna kanglon amadi drumpi na hanadagi hauna chatna duna lakli adubu state lenga ki oiba akhanaba chatna kanglon sembinaba mari leinaba singda haukiba June taraga humdoida haijakiba laikrabasu ngasi fawba pakhum laktri haiki Nakalamaromda da DAARC form kauba loop amana Reborn kauba drumpi ki manung channa lairiba rehabilitation center asigi mathakta maral kaya sirakliba asi karigumba makoina sirakliba maral sing adu achumba oiramlabadi Reborn na ain gi thongda lokhalakpa khongthang singda drumpi na saugatkani hainasu makhataki Private ki lariba miyam se state sida guidelines amakak leitabisina maram oirakanda ngasai magi kusira si tawba yabagi phibam amakak phangbaduna human rights ki violation lakpa adagidi sibagi incident miyam ama tholakpa singba miyam si akoina guidelines ama thamagadi yamna phani na akoina khanjarakanda ngasai akoigi state ki government da akoina approach tawjabase Drumpi ki side ki principal secretary da akoina che nung thadana tawba kansida process ta leidi hojik se akoina khangjabada ko if they have taken up the issue or not Standard Robert Higher Secondary School ki Mahairoi Mishiga Mari Lainana Thangmaiban Kendra Development Organization Takdo ki emergency mifam amangasi pangthoktuna misi asi masa mathanta sizabani haiba police ki wafam yakidre mifam aduna police na
फाखिबा JAC की मेंबर अमदी खोंजंग लोइसिंग कंडीशन अमता याउदना खुदकता थादोकदबनी लैंगाकना केस असी CBI दा सिनगनी हाइबा वाफम हप्ता अमगी मनुंग हाइबदी थासिगी तरागा तरेट फावदा सिनगदबनी लैखिद्रबी महैरोइगी युमगी मियोइसिंगदा हरासमेंट पीबा खुदकता लेपकदबनी लोइनना महैरोइसिंगना इहौ हौबदा लैंगाकी काहेनबा थवोंग कंडेम तवी लोइनना खुदकता लेपकदबनी हाइना वारेप लौखी ngasi khuyatongda paumi shinga unaba amada takdo woman wing vice president maibam ina khunbina haikibada standard robert higher secondary school ki mahairoi asi masa matanta sizaba mande masa matanta sizaba oiragadi mahairoi asigi masada leiramliba dakfam mayam asi matau karamna leiribano misi asina maram oiraga maikai kayadagi mahairoi kayana lairik laishu tamba fangdre haiba wafam lakliba asi laingak na thokhanbani misi asigi matangda chapchaba langla langjin puthoktuna chenaba sing hana faram labadi irang asi loisillamgadabani haina phangdoki ngasigi paugi mifam atuda saruk yakiba takdo tribal forum gi youth wing gi president gaidong kamaina haikibada misi asigi matangda kendra asigi mihut oiriba MLA da ngasi fawwa laingakna wari sanana ba hairak triba asimak laibak thibani misi asigi matangda laingakna karishu thausadana tumina laishinba haibasi thangmaiban kendra amadi manipur miyambu singnabani awaba kaya mayok nariba laikhidrabi mahairoi asigi yumgi mioisingda home department na harassment piba yaroi haina president asina thamlakli Mana Tauri Yaliba Kuyandu, Masana Yanba Mandaba, Miyamana Yanchinba Manba, Makonga Iasiba Zangduna, Dark Labogi Maram Karigino, Kudanga, Dark from Lady Baduna Jingne, Pulisna Angang, Duna Irambachiedu, Presta Sinatoiba Karigino, Madugi, Maramjo Ekoi Kangingi, a standard Robert High School Gi, Prestis Kanaba, Manipur Police, now Hotnari Badu, School, Kinganaba Makogi, Angang Singwena, Mingchan Biro, Nupi, Police Lejadabra, Nupi Masa Sati Singpunupa, Police na, in talk in Sintauri Badu, Yang Hydre, Karigino, Gorman, Simapu Pandre, Kulo tuna leire mihat se suicide haiba thangmaiban gi parja manipur gi parja mipum khuding mangna subya yaning de suicide natte hostel da leirba ka se chatra kunthra threat ni aduga loina na tharba phamung se gap leir se fit ama makhai gi gap khakani adugi ka da kra mana phasi tawdoino phasi subdan natte moi gi school na sem sare raga hatpani mihat sida senaba mipum khuding bak sarkar na athuba matamda puthoga chairak pifam thobdo pigidabani Misi asigi matangda BJP Thangmaiban Mandal nasu Thangmaiban Lairen Hanjaba Laikaida wakat mifam phamkhre wakat mifam aduda saruk yakiba constituency asigi social worker amadi BJP Manipur Pradesh ki vice president oiriba Jotin Waikhom na phongdorakpada misi asigi achumba YL phanghanba haibasi miyam ki apambani loinana misi asigi matangda changsin kiba khongjangda police na fazin kiba mioising condition amata yaudana thadok pinaba amadi misi asigi achumba YL puthok pinaba memorandum amasu chief minister da pishilagani haiki achumba justice porna bi damakta akoina paliba government asida amadi manipur da leiriba parja khudimakta akoi appeal tawjari achumba YL phangan ba haibase akoi manipur da leiriba parja khudimakna apamjabani government asiga kariguma bhab tanadaba JAC ki marakta bhab tanadaba leirmaga su thuna waro chadokna bidana yasanam poraktana ngasi agitator mayam ngasi phadana jail da lerekpa aduga masina hena akogi leiriba moment je chakhulang ba maram ne khanjaba loinana akoi warep lojadana masi thadok piba without any condition thadok piraga JAC kambu singa government ga wari sadong naraga phajana bhab tanadab si karai dano thajana dab le si karai dano karai degino thaja police amadi prajar makta thaja daba manwa pham tholi mayam se ngasigi paliba siren brain lusing diba sarkar asina phajana solution pubirakani hena koi khanjabani Amaromda misi asigi matangda thiziliba asi athuba matamda loisinduna mara leiba sing logi oiba chairak piu haiduna singzamai yumnam laikai lairembi mamangda wakat mifam famkhre apunba yumnam laikai maira paibi lupna sinduna pangthokiba wakat mifam aduda saruk yakiba singna misi asigi achumba langla langjin athuba matamda puthou mara leiba sing chairak piu we want justice haiba placard kaya sizinaki Uripoki tongan ba mafam sing nagamapal sing zubung leirak sagolban Bijoy Govinda sagolban Nepram Major amasung Imphal East ki ningthempukri mapal da su misi asigi mayok ta wakat mifam chathakre wakat mifam aduda saruk yakiba singna misi asigi achumba langla langjil amata ngasi fawwa puthok tabagi matang da pendaba wafam thamnaki
loinana mafam sing asida Imphal West District Magistrate na CRPC ki section 144 ki athingba thambana maram oiraga nungthil pung anirom tarakpada police na makhata na wakat mi famhan khidre misisi yaningde bidi mama tungda sijabenate then school da sibneba aduga police department na su masigi langla langjin se amta puthukpa ngamdri dharana phamba mafam da tyar gya samutung takita oina tawbuji madu yaningde athuba matamda police na operation purokpiu loina na mama ga macha ga muise thadokpa yade achumbo Lalambong takhelambam laikai dasu laikai asiki apunba maira paibi lupki thaumi singna misi asiki langla langjin pukto u fazin kiwa JC ki mioi sing condition amata yaudana thado u haiduna chara hela ka khongjang sangsinba hokre hairi Misi asibu yaning dava fongdok tuna kongpal khaidem laikai apunba maira paibi loop khurai lamlong kaitel phambi apunba loop uripok bajaspati laikai community hall uripok women association sinam laikai amadi bajaspati laikai maira paibi amadi pachoi part 2 makha laikai PAMYAL ground da women's development association gi imaivel singna wakat mifam chathakre Standard Robert Higher Secondary School ki Mahairoi Laikhidabagi Thaudoka Mari Lainana Sam Kiba JC na misi atugi achumba langla langjin putho u loinana achumba YLPU haina khana naina ba mifam pangthokre haina Standard Robert Higher Secondary School Students Welfare Parents Guardian Association Kanchipur Imphal na Thadorak Pacherol Amada Fongdorakli Cherol aduna makhata na hai ngasigi mifam aduna Laikhidrabi Mahairoi asigi achumba YL athuba matamda Manipur laingak na puthokna ba takshin ba JC ki khongjang shaugatpa School asigi Mahairoi Shingi Tungi Yengduna Transfer Certificate Darka Leirakpa Matamda School Authority na issue tauhanba amasung athuba matamda school asigi class haunanaba mari leinaba singta taksinba haibana chingba warep sing lauki hairi Bharatiya Janata Party Manipur Pradesh ki OBC Morcha na sintuna ngasi BJP ki membership drive chathakre June ngakpigani July 3 tagi hauduna India Pumbada Chatharakiba membership drive asida Manipur ki oina ngasi faubada mioi lakh ani makhaina BJP da nauna member oikre hairi Kanchipur da laiba BJP Manipur Pradesh ki office da pangthokiba membership drive ki thauram da wafam asi BJP ki state membership in charge L Deven na phongdokibani thauram aduga mari lainana wa ngangladuna OBC Morcha gi president S Liven na membership drive asi ngasi loishingadavani adubu India pumbagi oina August kun fawwa matam sangdokle haina phongdokhi amadi Modi ki sarkar na honorable chief minister N Birendra Singh sarkar sina laiba parja sing damakta pirigiba lagine sohib na haron sing damakta pirigiba scheme mayam sing se masigi yemuragati ekoi khaiba parja sing family dungna BJP se pamjadana yawning bagi khorangba ikhawlang kaya leramgani maramdana masi ekoi karmi sing na satpa matamda khoidom ningan bat tawdana ekoi target we lagiba August ki tarikh 19 ki manunda ekoi enrollment loigadabani na president or general secretary or DC ki president si khamtam laga yamna mamtana khamna ba madumaina khona jaba program ni BJP ki thaumi masing yamkhat hanaba Thoubal district ke Thoubal municipal council ki ward number na konba mafam singda mingchanba ki thabak chathakre BJP Thoubal mandal na sintuna chathakiba mingchanba aduda naha amadi ahal kaya na BJP ki thaumi oinaba mingchan ki hairi Nomagi oiba dental health camp ama ngasi basikong sinsuba sanglenda pangthokre Iboyaima Hospital and Research Center ke branch ama oiriba Iboyaima Multi Speciality Dental Clinic na basikong Gram Panchayat amadi akoibagi club singa khusam naraga
चथखिबा कैम्प अदुदा पुन्ना डॉक्टर तरेटना मफम अदुगी मियोय चनीरोम लेमना लायेंखिबगा लोइनाना हिदाक लाथक चिनसु लेमना यंथोखि हाइरी Instrument of Accession Manipur 11 August 1947 Haiba Hiramda Nomagi Oiba Khananainabagi Mifam Ama Pangtokre Tauramadu All Manipur Youth Protection Committee AMYPCO na Sinduna New Chekon Delaiba CCSK gi office da Pangtokibani Moirangda laiba Advanced Intermediate College na chahi kun surakpagi mapokumon thauram pangthokre Assessing to World Knowledge Society haiba thimda college campus aduda pangthokiba thauram aduda tongan ba mioising college adugi oza amasung maheroi singna saruk yaki thauram aduda discipline laina mahai tamba amadi khotnaba kanba maheroi singda college ki maiketegi khudol piduna pukning thaugatki Manipur da ahanba oina Imphal Auto Expo 2019 Sangaithel da hodokre ngarang tagi hodokhiba expo asida malemda maming lairaba automobile company Odi yauna tongan ba automobile company kunga mari ki sol kunga mari hangli haiba expo asi Manipur Motors Sports Club Adventure na sinduna tha sigi taraga humdoi fawba chathagani amadi expo asida Ataba mamalda gari leiba yabagi khudong chaba pibata natana test drive ki khudong chaba su piri hairi Koina Manipur da ham oina sinjabani Manipur Auto Expo 2019 aduga mathang chahi kuning issue sum continuing to the sinduri sida total 24 companies including the bankers and the government department yauri automobile leiba adu annual launches toba anova vehicle pulakpa adu test drive to honba whereas showroom dadi yamna compact oina moi adumba facility kitang watpa sida one platform sida vehicle the variety of company gi sida moina ngingbo phangduba adu udaba Miam farm machineries miam yauri aduga tractors oiro adugi low thawigi oiro no machineries ka yauri Manipur Legislative Assembly ki Speaker Yumnam Khemchan na luchingtuna ngasi Singzamai constituency ke manung chana laiba chingda Uchara kaya thakre Uchara thabagi thauram adu Bharat Swabhiman Trust Patanjali Yoga Samiti Manipur na sinduna chingada laiba Assam Rifles amati Singzamai gi club singa khusam naraga pangthokibani hairi Protection of Human Integrity and Development Association Thaubal na sinduna Khongjong War Memorial Complex ta Uchara thakre Uchara thabagi thabak aduda CM Green Mission Manipur ki brand ambassador oiribi Elangbam Valentina DFO Thaubal yauna mioi kayana saruk yaki Photojournalist P.A. Santos na laikhidabada Manipur Amateur Photo Club na awaba phongdorakli konu mamangda laiba Manipur Amateur Photo Club ki office da ngasi club asigi member singa loinana awaba phongdokpagi thauram ama pangthokre thauram aduda minute ani tumin na leptuna laikhidrabagi mafamda ikai khumnaba utpaga loinana P.A. Santos na hinglingai matamda photojournalist ama oina lauramba thaudang singbusu singthaki
Afspa lauthou haiduna ing kumza lishingani ga supna mari ki August tara ga tarukta masa mathanta mai thajaduna laikhidraba pebam chitaranjan mangangi Bisnupur district ta laiba khubam amati akoibada lamtu sengdokpaki thauram ama pangthokre lakliba tang tara ga tarukta pangthokadawriba tara ga mangarak shuba laikhidrabagi ningsing thauram mangoinana Manipur Students Federation Mayailoisang MSF Bisnupur District Committee Bisnupur da laiba Imalup Singh Civil Society Organization Sing Film Forum Manipur amasung amiki member singna sit sengbaki thabak adu chathakibani. Islam lining chatpa Muslim singi kathokpagi kumhai Idul Juhana lakpada Chief Minister Nongthombam Virena lamdam asida lairiba Islam lining chatpa singda yaipa paujel pirakli Chief Minister na mahaki paujel da hai hayeng pangthokadawriba idki numit asi kathokpa amadi nungshinabagi ithil piba kumhai amani kathokpagi kumhai asina lamdam asida nungshi chanaba amaga ngakpi haiba chawkhatpa purakpa oireshanu haina paujel pirakli. Kumhai asiga mari lainana Forest and Environment Minister T.S. Syam Kumar nasu lamdam asigi miyam maru oina Islam lining chatpa singi mafamda yaifa paujel pirakli Minister gi paujel aduda kumhai asina lamdam asida lairiba furup masel gi marakta henna nungshi chanaba chawkhatpa lamdam ama purakpa oirishanu hairi. Maibam Uchiwa Gram Panchayat ki Ward number 1 dagi 15 fawada laiba miyamda Ujwala scheme gi manung chana LPG connection sing yenthokre loinana CMSD card sing su beneficiary sing da yenthoki thauramadu Maibam Mayai Lekai da laiba GP asigi Prajan Wangjam Pramabati ki yumda pangthokibani hayeng Muslim ichilinau singi it kumhai asigi mangoinana miyamda Khudong chaba pinanabagi dama ngasi mangarak shuba oina beneficiary sing da LPG connection sing adu Santhel Bazar Indian Service ka khusamnaraga yenthokibani hairi. Muslim ichinaw singi it ama hayeng leibase sijigi damakta aina haiba pot asi mayamgi oina pagi GPG gi oina wat wan dagin tranga baki manung dalai mi si hana gyasi akoina ngasi yenjari bes maina mamang dasu tamji marirak sure khone yenjabda ngasi ge mangarak subani yenjari se pollution thokpasi maikhu dagi akoi huji thaina akoi ge hek heuron dagi horokpada akoi gi maikhu si am wana seasonaraga Taurambadagi ngasi sigumlaba Pradhan Mantri Ujala gas lakpade khoi yamna nungaijai. Hauzik sanabagi pau sports ki powerhouse ni haina khangnariba Manipur da sanaroi singi oiba matamga chunaba state sports policy ama thamba tangai fade haina Manipur Legislative Assembly ki speaker Y Kemchana phungdokre Manipur Rifle Association asinduna Khumal Lampaki shooting range ta pangthokiba kunga mapan suba all Manipur shooting competition ke manamatum yenthokpaki thauramda speaker na makhata na hai sports policy semdabana sanaroi singda khudong chadaba kaya mayoknare haina mahakna haiki thauram aduda kunga mapan suba shooting competition da makok mathang thakraba singda manamatum yenthoki Sports ki phagalaiba angang sigi talency yengkanda ngasi mamang da hogi ba sarkar na su sik pali ba sarkar na su sports ki state sports policy ma matam ma chana ba si kusem da ba si masi laibak thebulin thamjaningi apoi shooter marphama thoina nongwai ahum na kape si tawada puni amung shiba poni anamase apoi matam siga chana ba state ki sports policy ma yamna tangai phadre Oinam Kendro Kangkhutna ani suba Oinam Charlie Singh Memorial chahi yangkhai amadi humphum mathaki League knockout Kendra wise kang tournament ki winner oikre lamdam asigi leihau da ningsing bangamdraba matamdagi hauna sanaduna laklaba kang masana asibu yokhatuna thamnabagi pandamda social worker Oinam Romel na mahaki apokpagi mingda kachaba kang tournament asida kangkhut taraga humdoina group mari thokna khaidoktuna league match singda akan balamba taunaki
ngasi singzamai chinga mathakta laiba singzamai kangkhut ki kangsangda sanakhiba tournament asiki final match atuda oinam kendra kangkhutna ya school kendra kangkhut pu panjil kunmathoi mapanda yamna lakchana maithiba piki tournament asiki winner oinam kendra kangkhutna trophy ka loinana selgi mana lupa lishing tara aduga runners up ta horaba ya school kendra kangkhutna trophy ka loinana selgi mana lupa lishing tare ki mapu oiki chatharakiba Kang tournament asiki ngasi loishinbagi thauram aduda modern college ki retired principal S Nabachandra DM college science ki retired principal NG Brajakumar amadi singzamai kendra kangkhut ki president N Nilakantana makok mathang takraba sanaroi singda amadi kangkhut singda manamathum sing yenthoki Ahanba Sub Junior Boys Inter Club Football Tournament ngasi su Kumalampa Artificial Turf Ground da makatana sanari football tournament asigi ngasi ayuk sanakiba manga suba match da Neroka FC Imphal na Ampha Youth pu Panjil Mari amada maithiba pikibaga loinana taruk suba match tana Senapati FC na Sai Visnupur Bupanjil Anishinoda Maithiba Piba Ngamki Chatharakliba football tournament asigi ngasi nungthil sanakiba taret suba match da YWC Langthaval Laktabadagi tournament asida sanaba lakhiba LAGSA Chandel na match asigi fangfam thokpa point adu fangkhibaga loinana nipan suba match tana BFA Visnupur na ESU Imphal East pu Panjil ani amada maithiba piki All Manipur Football Association ke midyeng makhada chatharakliba football tournament asida Manipur ki tongan ba district singdagi lakpa football team kungam marina group mari thokna khaidoktuna knockout basis da chathariba tournament asida saruk yari Second Invitation Gymnastic Championship ngasi loishinkre Kumalampak Sports Complex ki indoor hall da All Manipur Gymnastic Association ke midyeng makada Manipur Gymnastic Parents Association asinduna ngarang dagi pangthokpa hokiba championship asigi ngasi loishinbagi thauram da Fortune Developers Private Limited ke Managing Director RK Rameshwar AMGA ki President Dr. S Santikumar Retired Colonel Santikumar Sapam Neroka FC ki President TS Arun Kumar Amadi AMGA ki Vice President K Ranjit Kaloinana Manipur Gymnastic Parents Association ke maruoiba thaudang lauriba mioi kayana saruk yaki Artistic Amadi Aerobic ani asigi masana singda Assam Amadi Manipur dagi under 8 da nupa macha nipan aduga nupi macha taraga humdoi under 10 dana Nupa macha taraga nipan amasung nupi macha taraga taret under 12 da nupa macha nipan amasung nupi macha manga ga loinana under 14 dana nupa macha manga aduga nupi macha manga yauna punna sanaroi marfudara mathoina saruk yaki Bulgaria da pangthokiba BWF Bulgaria Junior International Championship 2019 da state asiki sanaroi maisna mairaba luangna bronze medal phangbangam Bulgaria gi Pajakjik city da pangthokiba match da mairaba ga Russia gi Gorji KARPOV ga sanaki match atu da Gorji na maivambu set ahum gi manung da set ani maipaktuna maithiba pikibani Aroba the bulletin asigi headlines amohana miyam da thamjage Jennings ki security ward ki nantok tuna chen kiba law na tingkraba lalhaulu Maoist Communist Party ki luchingba sapam cha kanglaipal akan da Jackson thauranga loinena Imphal da purakre Yum da yok pa sa sing mioi bana leiba mapam sing dagi thapna thambiu Japanese encephalitis dagi mi pai ngai oi ki haina veterinary director Dr. S Saubana hairi Lamdam asigi mioi singda leiba hai singbagi wakhalon sing mapam chana sizinabagi mami chauna tai haina MU ki administrator general sing hairi
Amasung state asida matamga chunaba sports policy ama thamdabana lamdam asigi sanaroi singda khudong chadaba kaya mayok na hale haina speaker Y Khemsa na hairi